खुरमजरे ISTV की मणिपुरी पाव मियंग ताबिरु सिंगु तराम नौसरी हौजि पाबुगी मरोइबा पावदा थासी की तांग मरी दगी हौना जतरलिबा स्टेट असेंबली की बजट सेशन ngasi losilagani हौजि पाव संदोन पिजरी थासी की तांग मरी दगी हौना जतरलिबा स्टेट असेंबली की बजट सेशन ngasi losilagani ngasi aroi benimit ki mifamna the Manipur appropriation number 2 bill ilisungni taranipan the Manipur parliamentary secretary appointment salary and the allowances and the miscellaneous provisions repealing bill ilisungni taranipan Manipur public service commission additional function second amendment bill ilisungni taranipan yauna government ke bill manga pass tawraba yai hausi appropriation bill pass tongnaba kanna khanari Opposition ni Maikai Degi Dr. Satolen Amo Korungthang T.S. Lokeshor K. Lekasandra A.K. Mirabai K.S. Joykisan S. Bira Fazurahim Alfred Amasung R.K. Imona Tongan ba demand singi matangda Marinaba Minister Singi Pongning Singki Member Singna Pukalakiba Wapam Singi Pakum Piraduna House Kilusing Basu Oriba Chief Minister N. Virena Ising Isaw the Ging October Naba Akan Tabak Lokale Department Infal Turel Gi Kong Dengba Hore Makatana Iril Kongba Tawal Turel Gi Mapam Singsu Tabak Pakapa Horagani Itai Varas Ki Satar Hangdu Hangzingi Tabak Joint Committee Amana Pangtok Naba State Ki Nodal Officer Amathana Naba Taurang Taure Local Body Singi Jila Parisat Member Pradhan Member Singi Honorarium Hendak Payabra Habadu Yang Silagani Haiki Kan honore hadang mata isa laga tamai de bank sanga jaruri duni function taurani sumaina bank laiba jaga da bank hange bank laiteba jaga da khoi ki common service center amadi kari ngasai maming ama hai bank mogi employee ma ngarang Dr. Salton gi honorable member gi da kanuna yes kanuna khumgi deputy na khumgi adu main tor kan da area da bank facilitate tongna ba khoi kan honajari aduga honor member gi concern meant interior areas in the banking gi khudong saba laina na ba direct digital payment gi khudong saba laina na ba bank sing gi amathok da ba hoji building lotion da ba khosen da ba yam kana concentrate review meeting tor kan da bank ki saga leba building sing lotion la kan da operate tongna ba ai kan honajari adu marak sida dum Kugi common service center amadi hujiki bank ki mogi employees singa tor kanda benefit card ho shi phangna na bodadum hona jari no support to biyo na ono member don mai thamjage adu na sai ki NRS scheme gi kari gi shuni sai hujiki common service kano ki duda kano to wise ada man water resource ki huji concern roi bodo ukhul gi water source krai de hoidun ukhul da water supply mo hujik sema kana krai de sing lo du na bisa koi concern roi am summa bani siroi kangzal la u leitre siroi gi jaga du dagi ising tawr ga pugadra akhoi sidai da khanna lepte ado ona member yauna aduna khone akhoi na rain water harvesting nong taringi matam sidai da ising ji stock to hona bagi da mukta akhoi 2 crore gi wall gi type ta pukhi tok tho ga thamna na bagi project akhoi scheme hujik thabak tender gi process la lerbane amba aduna akhoi ukrul gi sisu coming long da akhoi na 45 crores ki project amah tak paikale handak hujik kan tender process tawi taming long gida similarly ukrul gi su 40 50 or 100 200 sumaina district ki headquarter se koi chorsanpur gi paikana bohna bada it will cost around 200 crores khuga dam su lai laina mayam du pin na bohna kana koi DPR sema kana 200 crore pusang dori sumaina koi area wise district wise gi singi lai ba sing siki koi specific oiba DPR sema laga source na krai dagi waini kramai tawni haibuna sing budoi koi active consideration ekoi tawri maram di isingi shortage si yam awa kanna thengna bani na ina maina thamjage adagi ha police personnel ke si am summe honorable member na haibi gedo police personnel si ekoi rationalize tokde panglai de lei Imphal West Imphal East koi sik adugi ne ina April gi bhaw gi manungda akhoi masigi rationalization tama tangai fadaba akhoi sida kaya dakar leibno Imphal West kaya dakar leibno East kaya dakar leibno Thawal kaya dakar leibno haba potu madu khangtu er kanda singi area singda se 1047 gum leigedam ukrul adu sahum ni futare muna tawle similarly Sorsanpur su dungai Tamenglong su dungai
aduna masigi hoi hana manpower shortage lei haju musu yare shortage lei bugi matakta fajana planning tawda badong gi pot amasu lei mado khoi huji am kanna madu gi tawbu honari khara di thar bani sandel da masing khare henkala labani senapati khare henkala labani ukhul khara di thana na thaba horabani adubu huji ki 2016 gi ma haido khare masigi si training huji hogdore masima loirakpa aduga huji nahan kana no lana tar mane pa khabar amana tonga na function dana aina haije gi bidi high court na honorable high court na February ki March ki tarik kunda sumaina hanagi 13 gi 16 gi yena ba ani dugi hearing fix to gre aduna adugi March ki tarik kunda adai da soina result mala ani hai bani ada thuna haido ani na khabar du phonga ba as aingon da social media da loi bani adu kona budi semtong na budi aduna hairi ba kharsil agadi koi khara kai safagane na kale aduga si loiragadi nahan so ina haije ki ba battalion ani amadi center na yare IRB battalion amadi ani amadi yare adu aina mari piyo haibani adu honorable home minister taik dra mari da Manipur da lakpi ai Rajnath ji madudai da yaragadi madugi potusu public lautho halam na bai hona jage amna sumaina main power gi se khoi kitang matam kitang loge aduga yaringai khoi loinamak sudragasu 1000 something draka lebedu loina sudragasu jik sahum dui mathuka sam chani guma hapsalga samwa do su suon ba yabra krai degi tawsi ge do exercise am gak torgai singi area sing da maina hankan bai hona jage na thamjage adagi honorable member gi hoi ADC power masi 2008 I ning sing jare isamak semang da phambi reba honorable member koi mayam na cabinet oi bi matam da masi power si khara hena PC na koi devolution of power se koi ma da wari blorum bani ada wari bloru ka koi pi bi so horum bani adu bu marakta ai koi gi overlapping lak na bugumba khara lagi ba male MLA singi government ga gi ADC gi marakta overlapping gumba lak na gi ba gi mase fully implement tawram dre lepaga lerame adubu hujik khoi karmai to guna karai bhawda hana pirami ba 2008 ta laigi bado madu karai bhawda operational oiba implement to ya ge do madu yengaga autonomous district council fully function to honbai se government se target ni after 20 years of gap 2010 ta gibani honor member have am sumi madu tawnu bo hona badai khoi member kaya fuba chai ba sai sa ki ba lek pa yada na imphal da laigi ba khok ba so many things madu ki struggle do longly ai yaure se honorable minister member matam dugi minister didi haishi ki matam dani magi mayum mak mai thar ki dimna da ai madu koi insingi aduna hariba praja sing na hujikti pama abuni na madu potu kadai bhauda power du khare hena pin na bodo koi yin jage na da maina thamjage aduga ngasai gi masima national food security ki sidai da transportation na maram moiraga moida maman henkat ukai belaite any part of India, any part of Manipur, the nafsagi fangiba sida pidi basiang dugi mamando ado do moi kada bani madai da kilometer suk sange nangi na kilometer suki paisa moi ne henkat kada bani hai bagi madugi laite nafsagi da adna hujiki hai ba potu transport kanano transporter na kanano DC da kamai to guno kari to guno hai bodo toroga imadu streamline to no bkhona jage aduga amana khoi gi honorable elected members sing yau ba yade haibasi kaino ne agi moi gi center gi samakpa scheme du gi part oir pagi ni ai khoi na nate adagi politicalized to hongum ji ga haibagi moi gi adugu mo intention le ramgani ado sidadi honorable member na hai gum sumi awana taraka na chara helaka na MLA sing na minister sing ni yeng bana ta dikana ri yengi aduna madu akhoi gi involvement si karai de karmai toroga yaurga streamline to budagi haibada madu somda khoi center da su tanaraga akhoi mamang da siam togi mamang da khoi center da gi adu yani yaro ena rule pirakpa but adubu ground realities local adjustment tawra kan da dum yani ana ba togi bu mayam lei haribuko ana adu potu karai ba da khoi hona ba yage na ai madu mong ti yengchin jage na mai tham jage adagi
Alfred ki honorable member ki involvement oh se hujiki duni koi ki elected members sing yaw ba ya de en to budo aduna wa pham khara sing asai honorable members ne yam anxiety oi ba kai kai du khara gai sentuk cher bani na amana ngarang ai honorable speaker sir ngasi gadi mari budi hujiki da di question ni to gura du ngarang gi di oi ba adu kita urgent oi ba ai simtang honorable speaker da permission lorga ai pawam da thamjage ngarang honorable member nambol gi loken honorable member na pukat pi ba kaino gi to koi gi nupi khara torga FCS ki inspector ama pura men ta bud madu yam laibak thibani adu ngasai khoi ngarang dagi adum hing tumdana nungai tana khoi ti thina na tabu kan moi nupi nipan muk to moi court session court gi salaga moi anticipatory bail lawr ga lerame adu ai khoi gi anticipatory bail lawr me adu ai khoi FIR salle moi courta moi gi anticipatory bail du yadana bagi khoi move tawni aduga moi gi mathakta khoi legal action tawgani FIR number 17 within bracket 2 2018 BPRPS under section 353 199 342 325 34 IPC dated 23rd to 2018 my house ki honorable member ki punging wena thamjige aduga ara honorable member na haiba BJP na BJP ki nupi edu di BJP di oiramdre madu sumna gi lekai gi nupi oiramena adum taga isang toksage oh yare honorable speaker sir ai ngasai thamkiba kharangang ki do lan na chatana bai no khitang kan tho ngasi honorable speaker sir na su lunch phasana pizza khare tension si yam han thagre ngasai de Department of Relief and Disaster Management Sinduna Numit Nini Satagadaba Incident Response System IRS Training Program Ama Imphal Hotel Gisangai Holder Hokre. Haudupagi Thoramda State Disaster Management Authority gi Vice Chairman Adim Pamai, Relief and Disaster Management gi Principal Secretary M.I. Khan, National Disaster Management Authority New Delhi gi Consultant Kuldip Singh Susarugyaki. Adim Pamaina Array Basanpa Putokuna Nongju Thalak Tringeda Ising Ichau Dagi Naktoknaba Torban Semduna Retaining Walls and Vegi Tabakan Nachari. Ngasi Pangtoliba Training Program Asi Maruina Incident Response System Asi Hena Promote Toduna Disaster Management Team Amadi Administrator Singda Kudong Tiba Amalakomatamda Tuna Ngaktokuna Kalhona Bagi Ahen by Skill Lehenna Bagi Pandamda Pangtopani Haki. Tungda Resource Person Oiba Kuljimna Resource Person Oina Wanganki. ꯑꯩꯈꯣꯏ ꯍꯥꯟꯅ ꯁꯨꯗꯣꯛꯄꯅꯤ ꯁꯦꯡꯁꯟ ꯂꯩꯗꯅ ꯑꯃꯁꯨꯡ ꯄꯩꯁꯥ ꯋꯥꯔꯛ ꯑꯣꯔꯗꯔ ꯂꯩꯗꯅ ꯑꯩꯈꯣꯏ ꯁꯨꯕ ꯅꯠꯇꯦ for the welfare of the people, for the welfare of the society, for the welfare of the community ꯑꯩꯈꯣꯏ emphasize ꯇꯧꯔꯒ protect ꯇꯧꯔꯒ ꯑꯩꯈꯣꯏ ꯅꯣꯡꯁꯤꯡ ꯆꯨꯕ ꯃꯇꯝꯗ ꯀ꯭ꯔꯣꯔ ꯊꯥꯗꯔꯒꯁꯨ ꯃꯃꯤꯠ ꯎꯔꯣꯏꯗꯕ ꯀꯥꯟꯅꯔꯣꯏꯗꯕꯒꯤ ꯃꯔꯝ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏ ꯍꯥꯟꯅ ꯃꯁꯤ ꯃꯐꯝꯁꯤꯗ ꯄꯩꯁꯥ ꯊꯥꯗꯔꯒ ꯑꯩꯈꯣꯏ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡ ꯍꯥꯏꯌꯔ ꯇꯧꯔꯒ ꯑꯩꯈꯣꯏ ꯊꯕꯛ ꯄꯥꯏꯈꯠꯆꯕꯅꯤ Kuntrahum de Suba Inter-University National Youth Festival da Saruk Yaruba Manipur University ge cultural team taramna opge thoram ama University ge court hall da bangtokre Ranchi University ta pangtokiba festival aduda Manipur University team na thoram mapanda Saruk Yabagi manungda event tareta hanwa mana ani aniswa mana ahum amadi ahum swa mana ani punna mana taret fanglake thoram aduda Saruk yakiba MU gi vice chancellor Adya Prasad Pandhena Festival aduda mai paglakpa asi University asigida natana set asigi sakthok saningai University asigi mahairoi singi hai singba singthar aduna karigumba matik saba facility sing pirabadi lamdam asigi mahairoi sing kanana su laksaba ngamloi haiki ngasigi thoram aduda Dean of Students Welfare Professor Tomba School of Physics and Mathematical Science ke Dean Professor N Ras Mohan Social Science ke Dean Professor Arun Kumar su saruyaki that you participated in 9 competitions and out of 9 competitions you bagged prizes in 7. It's a very good achievement and I hope in future
you will participate in more events, and whatever is required, university will provide. Students are doing good things. I feel very much pleased, and this is honor for the university that our students are doing good. Even going outside the university, they are doing good things, and they are raising the name of the Manipur University. And other things, you are not doing for yourself, but you are doing a good work for the university and for the state as well. Kudien Thabida Labor Kuntarok Suba Sector Gitaranitu Suba Sam Rifles Kisek Posta Mui Ani Lucky Stone Konana Fare Haidi. IJAR South Ki PROG Cherol Amana Thasigi Kunmatuya Yupung Tararom Taba Dwaida Jingnaba Higok Masugi Marti Ven Ama Moredagi Imphal Thorakpada Check Toki Gariadu Zek Tabo Matamda Angang Banung Kilo Ama Gram Manga Amasung Higok Masugi Nung Gram Chama Yaronki Nungadu Purakiba Mioi Sing Aduna Mohan Bandhari Sahi Kuntra Apokpa Vishnu More Ward number 6 Amasung A Razu Sahi Yankimanga Apokpa Anam Lai More Ward number 2 Dagidi Fagalaba Mioi Ani Amadi Polam Sing Custom Preventive Force Moreda Kusinakre Kanglai Imalup na Sinduna Lakiba Mars Nipanda Malemgi Nupigi Numit Pangto Kadoriba Sida Kanagumba Amatana Makalamatagi Ban Blocket Tovidanaba Apel Tauri Thoramasi Singamai Lexang Temlekaigi Yawa Club Ki Community Hall da Pangtokani Thoramasi Mapung Fana Pangtokbang Naba Miamna Sogat Piu Hairi Hausipau Gimaratana Atenba Bregamutang Lozari Quick zone gidi tatatis college di mamal suma phang khuding chamane yo sumang roi pista chalabnina adu suma takta superlink footing gi offer me amum piri sidi tas electric rang no sin bagum na yoti sin bayar dudi sana gi mohut yang na sin bayar andre kai doina kana no kai gino kai do biyo masi pumna Noi lebede gari ahan maga tong mangam drone khula laga tongni khaliba namai doi kai dro senbun puthoga leibedi ngamdra senbun puthokna leiba ngamdrasu imphal finance ta chalo ai jo ahan ba leingam tadna imphal finance tagi loan oine lori imphal finance na nongmugi manung da gari loan lobu yabni tong chaba pijari adom na pam makal gari kudingma lobu be yabni For the first time in Manipur, MS Sophia Traders brings you Rail Star quality lubricants. Lubricants of all kinds of vehicles. Hydraulic oil, gear oil, brake oil, axle oil, coolant, bearing grease, etc. Now available at Rail Star Building, Langtabal Leb, Imphal West and at authorized dealers across state for a smooth drive. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu Break matungda taramna moksari makataba pauda Assam Rifles na Sinduna National Integration Tour da Delhi da Leriba Sandal District ki Mahairoi Singh na Union Sports Minister Rajvardhan Rathore unakre Union Minister na Manipurasi Sports ki facility sing award palairi grassroots level da talent labor sing khangatuna sanabagi lamda mangjil thana na phona gadabani che minister ong thomam bire na football academy ama thaningbagi proposal thamlakle haiki Mahairoi kangbu asina Rajpat Nehru Planetarium su yengki Nambol Kendra gi manung dalaiba isok maning makha seva khong haina khangnaba mafam asita sakiba dam yawba retaining wall fit mari henanam tarakpadagi dam asi amu hana sabinaba isok gram panchayat ki pradhan W Devana phongdorakli ngasi namtha kiba mafam aduda chatuna yenglubada haujik namtha dun leiriba mafam asegi akoiba lawpari lising ama chani henba mafam manglagadra haibagi mipaiba leire mahok lokbok Thorolabasu hena awaba kudong tiningai oiragani miyam gidama khanbiduna mapamasi athubu matamda samjinbiyu hairi Hojik isok da sokliba lawpari lisinga maga sani chahumgi awaba tarbaje athubu matamda si minister na mari leinaba department singda thadabirak laga yangsan biyu makoin mamanga sabada
मसी प्रोपोर्शन मतिक चादबा मखादगी हौगतबा खांगतबतगी हौगलगा साबनिना मसी निंगाइरिबनी अदुना मरी लेनब डिपार्टमेंट सिंगना मसीबु यंगसिनबिरगा अमुक हन्ना रिकंस्ट्रक्शन ओइना हापियु ADC Sandil Nasindana Nimit Nini Sathagadaba Handloom Mela Zafo Bazaar Laiba Supermarket Hokre Hogdopagi Thoramda ADC Sandil gi Chairman Lukhosai Joe Vice Chairman Joy Lamkang EM Kalun Anal CEO TS Kothar Susaruyaki Additional Chairman Sandil District Manung Delaiba Fisabi Singbupuning Thogalpa Oina Manipur Government ke Handloom and Industries ki Makada Mela si Pangtokpani Haiki Mela asida tongan bapolam sing utpa stall taramatoina sarugyari Haujilo chalakpada maruba paw amana pizari Thasigi tang mari dagi hongna satharak liba state assembly gi budget session ngasiro shilagadi Hauji pabagi na di ICB na pizari ba Manipuri paw matang salojere miyeng tabir masing mamakana kurumjari